ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ manipuristory.com ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯥꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯍꯤꯡ ꯆꯥꯕꯅ ꯁꯛꯍꯦꯟꯕꯤ ꯐꯥꯕ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯂꯩꯄꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ, ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯣꯏꯅꯩ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯂꯤꯛꯏ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯈꯨꯜꯂꯥꯛꯄ ꯌꯥꯏꯃ ꯌꯥꯝꯅ ꯐꯩ, ꯃꯤꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯇꯥꯟꯅꯕꯒ ꯀꯔꯦꯝꯅꯕꯒ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯥꯕꯨ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯜꯂꯥꯛꯄ ꯌꯥꯏꯃꯁꯨ ꯅꯨꯄꯤ ꯑꯅꯤ ꯁꯨꯅ ꯂꯣꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯥꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤꯅꯕ ꯅꯨꯄꯤ ꯑꯣꯏꯅ ꯑꯍꯜ ꯑꯃ ꯅꯦꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯔꯩ ꯃꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯔꯤꯁꯨ ꯇꯝꯕꯤꯔꯛꯇꯕꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄꯁꯨ ꯈꯨꯜꯒꯤꯗ ꯈꯟꯕꯅ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯕ ꯁꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯀꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯔꯩꯁꯨ ꯃꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯈꯔ ꯋꯥꯠꯂꯤ꯫ ꯀꯅꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯅ ꯂꯨꯅ ꯂꯧꯗꯦ, ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ꯫ ꯑꯁꯣꯟꯕ ꯂꯥꯏꯔꯕ ꯃꯔꯨꯞ ꯊꯤꯗꯨꯅ ꯃꯥꯅ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯦꯜ ꯄꯤꯗꯨꯅ ꯁꯤꯖꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯥꯏꯔꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯤꯛꯂꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯁꯨ ꯃꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯀꯉꯥꯎꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯈꯟꯕꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯑꯣꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯦꯃꯤ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯛꯇ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ, ꯑꯗꯨꯒ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯊꯤꯅ ꯇꯧꯕꯤꯕ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯤꯛꯂꯥꯒꯤ ꯃꯄꯥꯕꯨꯡꯁꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯍꯤꯡꯈꯣꯜ ꯂꯣꯏꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯊꯣꯛ ꯂꯩꯊꯣꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕꯒꯤ ꯐꯤꯕꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯤꯉꯣꯟꯗ ꯅꯤꯕꯗꯤ ꯏꯀꯥꯏ, ꯆꯥꯕꯗꯤ ꯆꯥꯅꯤꯡ, ꯂꯤꯛꯂꯥꯕꯨ ꯊꯕꯛ ꯁꯨꯍꯜꯂꯤ, ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯐꯝꯂꯒ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯦꯃꯤ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯤꯔꯛꯏ, ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯤꯛꯂꯥꯕꯨ ꯀꯧꯔꯛꯏ꯫ "ꯍꯥꯏ ꯂꯤꯛꯂꯥ, ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯦꯅꯦꯍꯦ, ꯊꯣꯔꯛꯎ ꯂꯥꯎ"꯫ ꯂꯤꯛꯂꯥ ꯃꯅꯤꯡꯗ ꯁꯤꯡ ꯈꯥꯏꯔꯤ꯫ ꯑꯗꯨꯒ ꯊꯣꯔꯛꯂꯒ, "ꯏꯃꯥꯇꯣꯟ, ꯀꯩ ꯍꯥꯏꯒꯦ?" "ꯏꯁ, ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏꯅ, ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ? ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯦ? ꯆꯠꯂꯣ ꯁꯣꯛꯎꯆꯣ ꯆꯠꯂꯣ, ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯈꯖꯤꯛꯇ ꯁꯣꯛꯆꯤꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ"꯫ "ꯍꯣꯏ ꯏꯃꯥꯇꯣꯟ, ꯑꯩ ꯁꯣꯛꯎꯔꯒꯦ, ꯁꯤꯡ ꯈꯥꯏꯕꯁꯤ ꯂꯣꯏꯔꯒ ꯁꯣꯛꯎꯒꯦ ꯇꯧꯕꯅꯤ"꯫ "ꯑꯣ ꯌꯥꯔꯦ ꯏꯕꯦꯝꯃ, ꯇꯞꯊꯔꯅꯨ, ꯊꯨꯅ ꯆꯠꯂꯣ, ꯀꯨꯏꯔꯛꯀꯅꯨ"꯫ "ꯑꯗꯣ ꯏꯃꯥꯇꯣꯟ, ꯏꯪꯈꯣꯜꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯖꯤꯛꯇ ꯍꯦꯛꯄꯤꯔꯝꯒꯦꯔꯥ? ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯗꯣ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤ"꯫ "ꯀꯔꯤ? ꯅꯪꯒꯤꯁꯦ ꯑꯍꯜ ꯑꯩꯉꯣꯟꯗ ꯊꯧꯗꯥꯔꯤꯕ꯭ꯔꯣ ꯍꯥ? ꯇꯧꯅꯨ, ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯅꯨꯄꯥ ꯑꯃꯗ ꯌꯨꯝꯊꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯇꯣꯝꯇ ꯍꯤꯡꯍꯧꯒꯅꯤ꯫ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃꯅꯤ ꯑꯩ ꯂꯧꯕꯤꯅꯕ ꯂꯩꯔꯤꯕꯁꯦ, ꯈꯪꯉꯕ꯭ꯔꯥ"꯫ ꯂꯤꯛꯂꯥ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯍꯥꯛ ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯃꯆꯥ ꯑꯃ ꯑꯣꯏꯅ ꯈꯟꯗꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯤꯡꯇꯝꯅ ꯂꯩꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯥꯁꯨ ꯈꯪꯏ, ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯃꯥꯇꯣꯟꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯃꯃꯥꯇꯣꯟꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯄꯣꯛꯄꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯖꯔꯤꯕꯅꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯈꯥꯡ ꯀꯟꯅ ꯂꯤꯛꯂꯥ ꯍꯤꯡꯂꯤ꯫ "ꯍꯣꯏ ꯏꯃꯥꯇꯣꯟ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯍꯥꯟꯅ ꯁꯣꯛꯎꯔꯒꯦ"꯫ ꯇꯥꯂꯛ ꯑꯗꯨꯗ ꯀꯣꯟꯊꯣꯡꯗꯒꯤ ꯂꯤꯛꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯈꯛꯅ ꯀꯧꯔꯛꯏ꯫ "ꯂꯤꯛꯂꯥ, ꯉꯁꯤꯗꯤ ꯏꯁꯤꯡ ꯁꯣꯛꯑꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯂꯁꯤꯗꯅ"꯫ "ꯆꯠꯇꯣꯏꯅꯦ, ꯉꯥꯛꯇ ꯉꯥꯏꯔꯝꯃꯣ, ꯊꯣꯔꯛꯑꯒꯦ"꯫ "ꯍꯣꯏ ꯉꯥꯏꯔꯝꯃꯒꯦ, ꯊꯣꯔꯛꯑꯣ"꯫ ꯂꯤꯛꯂꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯂꯥ ꯑꯃꯗꯤ ꯁꯤꯜꯄꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯑꯁ, ꯑꯩꯗꯤ ꯃꯣꯏ ꯃꯃꯥꯇꯣꯟꯁꯦ ꯎꯅꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯗꯦ꯫ ꯂꯤꯛꯂꯥꯁꯦ ꯂꯨꯍꯣꯡꯈ꯭ꯔꯗꯤ
ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯠꯇꯅ ꯁꯤꯈꯤꯗꯣꯏꯖꯥꯠꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ ꯇꯣꯉꯥꯟ ꯂꯩꯔꯅꯤ ꯉꯁꯤ ꯐꯥꯎꯗ ꯂꯤꯛꯂꯥꯅ ꯁꯨꯔꯒ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯇꯨꯡꯁꯤꯜꯂꯗꯤ ꯐꯅ ꯌꯥꯝꯃꯅꯤ ꯃꯈꯣꯏꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯊꯛꯇꯣꯛ ꯆꯥꯊꯣꯛꯄꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯗꯅ ꯑꯁꯦꯡꯕꯅꯦ ꯑꯩꯁꯨ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯅꯨꯡꯇꯤꯒꯤ ꯆꯩꯅꯗꯨꯅ ꯂꯣꯏꯔꯅꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯇ ꯁꯦꯝꯕꯤꯔꯁꯤꯗꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯅꯤ ꯃꯥꯁꯨ ꯂꯨꯍꯣꯡꯖꯈ꯭ꯔꯗꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯪ ꯆꯤꯛꯄ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯍꯦꯛ ꯁꯦꯝꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯗꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤ나 ꯑꯃꯅꯁꯨ ꯂꯣꯏ ꯌꯥꯔꯛꯀꯅꯤꯗ ꯌꯥꯔꯛꯀꯅꯤꯌꯦ ꯑꯗꯨꯗ ꯃꯥꯅ ꯂꯨꯍꯣꯡꯉꯣ ꯌꯥꯗ꯭ꯔꯗꯤ ꯁꯤꯒꯤ ꯋꯥꯅꯤ ꯆꯍꯤ ꯌꯥꯝꯅ ꯂꯤꯕ ꯑꯣꯏꯗ꯭ꯔꯤ 24 ꯈꯛꯇ ꯁꯨꯕꯗꯁꯨ ꯉꯥꯏꯔꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯐꯕ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯗꯨꯗ ꯂꯥꯛꯄ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯁꯦꯝꯕꯤꯔꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯏꯅꯤꯡꯕ ꯃꯤꯗꯤ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯔꯝꯒꯗꯕꯅꯤ ꯅꯨꯄꯥ ꯁꯤꯟꯕꯩ ꯄꯥꯝꯕꯩꯗꯤ ꯐꯖꯅ ꯋꯥꯈꯜ ꯂꯩꯔꯤꯅꯤ ꯅꯪꯁꯨ ꯌꯥꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯃꯃꯝꯇ ꯌꯦꯡꯍꯧꯕꯅ ꯐꯕꯅꯤꯀꯣ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯤꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯂꯤꯛꯂꯥꯁꯨ ꯊꯣꯔꯛꯂꯦ ꯀꯩꯅꯣ ꯌꯥꯝ ꯅꯣꯛꯏꯅ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯍꯣ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯆꯠꯅ ꯋꯥ ꯈꯟꯅꯁꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯄ ꯍꯧꯔꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯈꯟꯅꯔꯤꯕꯗꯨꯕꯣ ꯍꯥꯏꯌꯣ ꯇꯥꯁꯤ ꯍꯌꯦꯡꯁꯦ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯌꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯀꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯤ ꯑꯩꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯃꯇꯝꯗꯣ ꯅꯪꯒꯗ꯭ꯔꯥ ꯈꯪꯗꯤꯌꯦ ꯅꯪꯅꯦ ꯅꯃꯥꯇꯣꯟꯒꯤ ꯈꯟꯕꯗ ꯌꯥꯝ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯥꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯇꯦꯛꯄ ꯃꯤꯔꯣ ꯅꯪꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯤꯗꯨꯕꯣ ꯃꯥꯁꯨꯅꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯂꯕꯗꯤ ꯁꯨꯕ ꯅꯣꯝꯕ ꯈꯔ ꯂꯦꯞꯀꯅꯣ ꯍꯥꯏꯌꯨ ꯅꯈꯣꯏꯅꯕꯨꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯤꯕꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯇꯥꯔꯣꯏꯁꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯕꯗꯣ ꯄꯥꯝꯗꯦ ꯏꯃꯥꯇꯣꯟꯅ ꯌꯨꯝꯗ ꯂꯩꯕꯒꯤ ꯑꯩꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯉꯥꯜ ꯌꯥꯎꯅ ꯍꯤꯡꯖꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯍꯣꯏ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯑꯋꯥꯕ ꯑꯔꯨꯝꯕ ꯂꯝꯕꯤꯗ ꯅꯇꯣꯝꯇ ꯍꯟꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯅꯅꯕ ꯁꯤꯟꯒꯅꯨ ꯑꯗꯨꯒ ꯅꯪ ꯅꯨꯄꯥ ꯑꯃ ꯀꯣꯏꯗꯕ ꯌꯥꯔꯣꯏ ꯁꯤꯂꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯜꯂꯅꯤ ꯑꯁ ꯌꯥꯔꯦꯍꯦ ꯅꯨꯄꯥꯒꯤ ꯋꯥꯁꯤꯃ ꯇꯣꯛꯑꯁꯤ ꯑꯩꯅ ꯂꯨꯍꯣꯡꯉꯒ ꯀꯅꯥꯅ ꯑꯎꯟꯄꯣꯠ ꯍꯥꯞꯄꯤꯗꯣꯏꯅꯣ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯩ ꯂꯩꯇꯦ ꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯊꯤꯅ ꯈꯜꯂꯝꯃꯦꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯅꯪꯅ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤ ꯈꯪꯗꯦꯁꯦ ꯂꯥꯛꯑꯣ ꯊꯨꯅ ꯆꯠꯂꯁꯤ ꯑꯗꯣ ꯅꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯒꯤ ꯄꯥꯎꯒ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗꯅꯦ ꯁꯥꯍꯤꯡ ꯆꯥꯕ ꯑꯃ ꯂꯩ ꯍꯥꯏ ꯁꯤꯜꯄꯥꯅ ꯅꯣꯛꯂꯒ ꯀꯅꯥꯅ ꯍꯥꯏꯕ ꯁꯥꯍꯤꯡ ꯆꯥꯕ ꯀꯥꯏꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯨꯟꯖꯥ ꯀꯌꯥꯅꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯅꯔꯤꯁꯤꯕꯣ ꯀꯅꯥꯝꯇ ꯀꯩꯁꯨ ꯇꯧꯗꯦ ꯁꯥꯍꯤꯡ ꯆꯥꯕꯗꯣ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯆꯨꯝꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯣꯏ ꯑꯍꯜꯁꯤꯡꯅ ꯁꯥꯟꯅꯕ ꯋꯥꯔꯤꯅꯤ ꯈꯔ ꯑꯃꯅꯗꯤ ꯊꯥꯖꯅꯩ ꯈꯔ ꯑꯃꯅꯗꯤ ꯊꯥꯖꯅꯗꯦ ꯃꯤꯠꯅ ꯑꯍꯧꯕ ꯈꯔꯗꯨꯅ ꯇꯝꯂꯛꯄ ꯄꯥꯎꯅꯤ ꯁꯥꯍꯤꯡ ꯆꯥꯕ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯤꯑꯣꯏꯕꯗꯤ ꯁꯣꯛꯇꯦ ꯍꯥꯏ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯗꯤ ꯆꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯪꯗ꯭ꯔꯦꯗ ꯑꯍꯜꯒꯤ ꯋꯥꯁꯦ ꯆꯨꯝꯃꯦꯗꯤ ꯍꯥꯏꯅꯩ ꯑꯩꯁꯨ ꯃꯤꯠꯅ ꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯕꯨ ꯍꯤꯡꯆꯥꯕꯤ ꯂꯩꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯁꯨꯝ ꯇꯝꯕꯒꯤ ꯋꯥꯅꯤ ꯄꯥꯛꯅ ꯊꯥꯖꯕꯗꯤ ꯑꯣꯏꯗꯦꯗ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯁꯤꯡ ꯁꯣꯛꯂꯦ ꯑꯗꯨꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯆꯔꯩ ꯃꯁꯦꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯅꯣꯛꯇꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ ꯆꯔꯩ ꯍꯥꯏꯐꯦꯠ ꯃꯥꯡꯗ ꯌꯦꯡꯈꯠꯂꯛꯄꯅꯤ ꯃꯥꯗꯤ ꯂꯤꯛꯂꯥꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯂꯥꯁꯨ ꯍꯥꯏꯐꯦꯠꯇꯪ ꯅꯣꯡꯈꯠꯂꯛꯄꯅꯤ ꯆꯔꯩꯕꯨ ꯎꯔꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯉꯥꯎꯔꯦꯗꯅ ꯃꯁꯤꯕꯨ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯜꯄꯥ ꯑꯃꯗꯤ ꯂꯤꯛꯂꯥꯁꯨ ꯌꯦꯡꯂꯛꯏ ꯁꯤꯜꯄꯥ ꯆꯔꯩ ꯎꯕꯗ ꯑꯁ ꯑꯩꯗꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯉꯥꯎꯔꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄꯅꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯃꯥꯅꯕꯨ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯅꯨꯄꯤꯗ ꯋꯥꯊꯤ ꯁꯨꯕꯅꯤꯗꯅ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯌꯦꯡꯉꯤꯁꯤ ꯀꯅꯥꯗ ꯑꯣꯏꯖꯥꯠꯅꯣ ꯂꯤꯛꯂꯥꯗ ꯃꯥꯟꯈ꯭ꯔꯦꯗ ꯑꯣꯏꯔꯝꯃꯣꯏꯍꯦ ꯅꯣꯏꯁꯨ
ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯌꯦꯡꯕꯗ ꯃꯁꯝ ꯃꯅꯥꯅꯤꯅ ꯌꯥꯝ ꯇꯜꯂꯤꯗ ꯁꯖꯥꯅ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯁꯝꯒꯁꯦ ꯑꯝꯇ ꯍꯥꯠꯇ꯭ꯔꯕ ꯈꯪꯗꯦꯃꯤ ꯈꯨꯂꯥꯛꯄꯗꯤ ꯎꯔꯦ ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯝꯇ ꯌꯥꯗ꯭ꯔꯦꯍꯦ ꯁꯤꯜꯄꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯁ ꯌꯥꯝ ꯊꯥꯖꯗꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒ ꯈꯟꯕ ꯍꯩꯔꯝꯃꯤꯀꯣ ꯌꯥꯔꯦꯕ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯝ ꯂꯥꯛꯏ ꯆꯔꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ ꯏꯁ ꯃꯌꯥꯏꯊꯪꯕꯤ ꯂꯩꯁꯥꯕꯤ ꯅꯪꯗꯤ ꯅꯁꯛ ꯍꯥꯏꯒꯠꯇꯅ ꯐꯖꯔꯦꯍꯦ ꯂꯤꯛꯂꯥꯗꯨ ꯀꯩꯁꯨ ꯈꯨꯝꯗꯦ ꯈꯔ ꯊꯩꯗꯣꯛꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯁꯤꯂꯥ ꯑꯃꯗꯤ ꯁꯤꯜꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯂꯥꯛꯍꯧꯔꯦ ꯆꯔꯩꯅ ꯂꯤꯛꯂꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯂꯨꯍꯣꯡꯉꯕꯣ ꯏꯆꯥ ꯂꯩꯔꯕꯣ ꯂꯤꯛꯂꯥ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯣ ꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯀꯅꯨ ꯈꯪꯅꯗꯕꯗꯨꯅꯅꯦ ꯉꯁꯤ ꯈꯪꯅꯔꯤꯁꯦ ꯁꯤꯗꯒꯤꯗꯤ ꯅꯛꯁꯤꯟꯅꯔꯗꯕꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯅꯪꯗꯤ ꯑꯩꯅ ꯐꯖꯅ ꯈꯣꯏꯗꯥꯔꯤ ꯅꯪꯒ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ ꯅꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯂꯤꯛꯂꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯆꯔꯩꯁꯨ ꯑꯗꯨꯝ ꯏꯟꯅꯔꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯨꯄꯤ ꯅꯪ ꯁꯣꯏꯗꯅ ꯂꯧꯔꯗꯕꯅꯤ ꯅꯪ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯅꯔꯣ ꯁꯨꯝ ꯂꯤꯛꯂꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯃꯃꯥꯇꯣꯟ ꯁꯥꯎꯅ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯌꯥꯗꯣ ꯈꯤꯒꯠꯇꯅ ꯂꯩꯔꯝꯒꯅꯤꯌꯦ ꯁꯨꯅꯤꯡꯗꯕꯤꯁꯤꯗꯤ ꯃꯦꯝꯃꯤ ꯉꯥꯡꯉꯩ ꯉꯥꯡꯊꯣꯛꯎꯔꯒ ꯂꯤꯛꯂꯥꯒꯤ ꯃꯇꯨꯡꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯔꯛꯏ ꯊꯨꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯃꯤ ꯅꯪꯕꯣ ꯆꯪꯉꯣ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯂꯤꯛꯂꯥꯗꯨ ꯆꯪꯈ꯭ꯔꯦ ꯃꯦꯝꯃꯤ ꯆꯔꯩꯗ ꯌꯦꯡꯂꯒ ꯆꯔꯩ ꯑꯩꯈꯣꯏ ꯂꯤꯛꯂꯥꯒ ꯈꯪꯅꯕꯤꯕ꯭ꯔꯣ ꯌꯥꯝ ꯊꯥꯖꯗꯅ ꯑꯣ ꯃꯥꯒꯤ ꯃꯤꯡ ꯂꯤꯛꯂꯥ ꯀꯧꯕ ꯑꯣꯏꯔꯦ ꯐꯖꯩ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯃꯥꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇ꯭ꯔꯤꯗ 24 ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯑꯃ ꯍꯜꯂꯦ ꯐꯔꯦ ꯂꯤꯛꯂꯥꯁꯦ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯔꯣ ꯑꯩꯅ ꯁꯦꯜ ꯌꯥꯝ ꯄꯤꯒꯅꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤ ꯃꯦꯃꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯁꯦꯜ ꯑꯗꯨ ꯄꯥꯝꯃꯟꯈꯤꯕꯅ ꯌꯥꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯅꯪꯅ ꯄꯥꯈꯪꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯤꯛꯂꯥꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯗꯕꯅꯤ ꯑꯗꯨꯗꯤ ꯀꯣꯟꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯃꯁꯥꯅꯒ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ ꯃꯗꯨꯃꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯀꯔꯤꯃꯇ ꯍꯦꯛ ꯇꯧꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯏꯟꯗꯅ ꯂꯩꯖꯕꯅꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯆꯪꯉꯨꯁꯤꯔꯣ ꯑꯩ ꯉꯁꯤꯗꯤ ꯆꯪꯉꯔꯣꯏꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯆꯔꯩ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯦꯝꯃꯤ ꯆꯔꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯁꯦꯜꯁꯨ ꯄꯥꯏꯔꯅꯤ ꯃꯁꯤꯒꯤ ꯄꯣꯛꯇꯕꯤ ꯃꯆꯥ ꯑꯁꯤꯁꯨ ꯆꯠꯈ꯭ꯔꯅꯤ ꯃꯥꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯂꯕꯗꯤ ꯁꯦꯜꯁꯨ ꯋꯥꯠꯇꯅ ꯂꯩꯔꯅꯤ ꯅꯨꯡꯉꯥꯏꯔꯦ ꯃꯦꯝꯃꯤ ꯅꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯤꯂꯥ ꯑꯃꯗꯤ ꯁꯤꯜꯄꯥ ꯂꯤꯛꯂꯥꯕꯨ ꯍꯧꯕ ꯂꯥꯛꯏ ꯂꯤꯛꯂꯥꯁꯨ ꯊꯣꯔꯛꯂꯦ ꯉꯁꯤꯗꯤ ꯑꯉꯧꯕ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯎꯃꯪ ꯑꯗꯨꯗ ꯌꯧꯔꯦ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯒꯤ ꯍꯩꯔꯥꯁꯤꯡ ꯑꯗꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯀꯠꯆꯔꯦ ꯑꯗꯨꯒ ꯊꯧꯅꯤꯖꯔꯝꯃꯤ ꯁꯤꯜꯄꯥ ꯑꯃꯗꯤ ꯁꯤꯂꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯂꯤꯛꯂꯥꯅ ꯍꯥꯟꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄꯅ ꯍꯥꯜꯂꯦ ꯍꯥꯟꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯕꯅꯤ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯏꯪꯊꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ ꯂꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯂꯣꯛ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯎ ꯑꯗꯨꯗ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯃꯅ ꯇꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯂꯨꯔꯕ ꯂꯥꯏꯖꯁꯦ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯈꯨꯠꯁꯦꯝ ꯑꯁꯦ ꯑꯉꯛꯄꯅꯤꯀꯣ ꯁꯩꯊꯥꯐꯝ ꯂꯩꯇꯅ ꯐꯖꯩ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯎꯏꯔꯤ ꯄꯥꯡꯊꯣꯔꯛꯄꯅꯤ ꯍꯥꯏꯐꯦꯠ ꯅꯨꯄꯤ ꯑꯃ ꯎꯈꯤꯕꯒꯨꯝ ꯇꯧꯏ ꯑꯃꯨꯛ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯀꯔꯤ ꯈꯨꯐꯖꯅꯤꯒꯦ ꯑꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯁꯤꯔꯥ ꯃꯗꯨꯁꯨ ꯃꯥꯅ ꯀꯤꯒꯅꯤ ꯍꯣꯏꯗ ꯑꯩꯁꯨ ꯁꯛ ꯊꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯒꯤ ꯌꯥ ꯑꯅꯤ ꯑꯁꯤ ꯈꯛꯇ ꯆꯧꯕ ꯈꯛꯇꯅꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯆꯨ ꯑꯅꯤ ꯑꯁꯤꯁꯨ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯔꯦꯗꯣ ꯃꯥꯅ ꯑꯃꯨꯛ ꯀꯤꯈꯤꯗꯅ ꯐꯗꯤ ꯐꯖꯔꯦꯗ ꯂꯤꯛꯂꯥ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝ ꯃꯥꯅ ꯂꯣꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯎ ꯑꯆꯧꯕ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ ꯀꯔꯤ ꯄꯥꯝꯕꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ
ꯃꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯤꯁꯛ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯍꯥꯛ ꯊꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤ꯫ ꯃꯥꯅ ꯈꯣꯡꯀꯥꯞ ꯃꯁꯤꯡ ꯊꯥꯡꯂꯛꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯒꯗꯧꯔꯦ ꯈꯪꯕꯅ ꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯣꯛ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯛꯂꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯋꯥꯟꯊꯈ꯭ꯔꯦꯗꯅ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯩ ꯎꯕꯗ ꯀꯤꯔꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯗꯣꯏꯅꯣ? ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯟꯈ꯭ꯔꯗꯕꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯠꯇꯗꯤ ꯄꯥꯝꯖꯩ꯫ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯠꯇꯗꯤ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤꯔꯥ? ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯤꯅ ꯎꯗꯅꯕ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯈꯛ ꯆꯦꯜꯂꯛꯄ ꯎꯏ꯫ ꯆꯔꯩ ꯂꯤꯛꯂꯥꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯂꯤꯛꯂꯥ, ꯂꯤꯛꯂꯥ! ꯆꯔꯩ ꯂꯣꯛ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯈꯨꯖꯣꯞ ꯑꯃ ꯀꯜꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯄꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯔꯛꯄꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯔꯩꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯐꯠ ꯀꯜꯂꯤ꯫ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯑꯩ ꯅꯈꯣꯏꯗ ꯆꯠꯂꯨꯔꯦ꯫ ꯅꯪꯒꯤ ꯏꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯦ꯫ ꯅꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯍꯧꯔꯤ꯫ ꯑꯩꯅ ꯅꯥꯀꯜꯁꯤꯗ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯊꯟꯇ ꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯂꯤꯛꯂꯥ ꯉꯁꯥꯏ మాꯅ ꯎꯈꯤꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯃꯨꯛ ꯂꯣꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯎꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯇꯣꯛꯂꯝꯃꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯤꯛꯂꯥ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ꯫ ꯆꯔꯩꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯗꯨ ꯐꯠ ꯀꯟꯊꯣꯛꯏ꯫ ꯀꯩꯒꯤꯅꯣ? ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯊꯝꯗ꯭ꯔꯤꯁꯤꯕꯣ? ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯈꯪꯉꯕ? ꯑꯩꯁꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯣ? ꯍꯥ? ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯀꯅꯥꯗꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯉꯥꯡꯕ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯁꯤꯡꯅꯕꯗ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯄꯨꯟꯁꯤꯗꯣ ꯋꯥꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯀꯩꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯨ ꯅꯠꯇꯕ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯣꯛꯐꯝ ꯈꯪꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯗꯨꯝ ꯍꯤꯡꯖꯒꯦ꯫ ꯆꯔꯩꯗꯨ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯂꯒꯅꯤ꯫ ꯐꯔꯦꯅꯦ, ꯑꯩꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯣꯏꯔꯦ ꯈꯜꯂꯣ꯫ ꯑꯇꯣꯝꯕꯤꯗꯨꯅ ꯀꯌꯥ ꯑꯃ ꯑꯣꯏꯗꯣꯏꯅꯣ? ꯅꯨꯄꯤ ꯀꯌꯥ ꯊꯤꯒꯦ ꯍꯥꯏꯅꯣ? ꯂꯤꯛꯂꯥ, ꯉꯁꯤꯗꯤ ꯅꯪ ꯐꯖꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯁꯤꯂꯥ ꯑꯃꯗꯤ ꯁꯤꯜꯄꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯤꯛꯂꯥ, ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯅꯪ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯥꯛꯑꯣ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯈ꯭ꯔꯦ꯫ ꯆꯔꯩ ꯏꯀꯥꯏꯅ ꯂꯩꯍꯧꯔꯦ꯫ ꯃꯩꯍꯧꯅꯁꯨ ꯁꯥꯎꯔꯦ꯫ ꯂꯤꯛꯂꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅꯗꯤ ꯈꯪꯕꯤꯗꯅ ꯑꯩꯕు ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕ ꯈꯪꯒꯅꯤ꯫ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯌꯥꯗ꯭ꯔꯕꯁꯨ ꯐꯥꯔꯒ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯒꯅꯤ꯫ ꯆꯔꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯆꯔꯩꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯗꯤ ꯌꯥꯝ ꯐꯠꯇꯕ ꯖꯤꯕ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯤꯛꯂꯥꯕꯨ ꯐꯥꯈ꯭ꯔꯕꯗꯤ ꯂꯤꯛꯂꯥ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩ ꯀꯔꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯒꯅꯤ? ꯃꯥꯅ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯀꯤꯖꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤꯕ ꯉꯝꯒꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥꯗꯨꯅ ꯂꯤꯛꯂꯥꯕꯨ ꯐꯥꯅꯅꯕ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯃꯤꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯏꯪꯅ ꯆꯪꯂꯨꯔꯕꯗꯤ ꯐꯔꯔꯣꯏ ꯈꯟꯗꯨꯅ ꯈꯔ ꯁꯥꯎꯁꯤꯟꯅꯩ꯫ ꯍꯩ, ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯅꯪꯅ ꯄꯤꯛꯅ ꯆꯪꯈ꯭ꯔꯤꯗꯨꯅ? ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯅꯦꯅ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯁꯦ ꯏꯊꯟꯇꯅ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤ꯫ ꯏꯃꯥꯇꯣꯟ, ꯀꯔꯤꯒꯤꯅꯣ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯌꯥꯊꯣꯛꯂꯝꯂꯤꯕ? ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯁꯦ꯫ ꯏꯃꯥꯇꯣꯟ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯈꯪꯉꯤ꯫ ꯐꯥꯕꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯈꯤꯕ꯭ꯔꯥ? ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ꯫ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯃꯗꯤ ꯄꯣꯛꯇꯕꯤ ꯏꯃꯥ ꯑꯅꯤꯒꯤ ꯈꯦꯠꯅꯕ꯫ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯥꯡꯅꯅꯕ ꯇꯧꯏꯁꯤꯔꯣ? ꯍꯥ? ꯊꯕꯛꯇꯣ ꯋꯥꯅ ꯋꯥꯅ ꯁꯨꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯇꯣꯟ, ꯉꯁꯤ ꯐꯥꯎꯕ
ꯑꯩꯗꯤ ꯅꯪꯕꯨ ꯑꯄꯣꯛꯄ ꯏꯃꯥꯅꯤ ꯈꯟꯅ ꯍꯤꯡꯖꯔꯛꯄꯅꯤ ꯏꯃꯥꯇꯣꯟꯅ ꯅꯨꯡꯉꯥꯏꯖꯔꯕꯗꯤ ꯈꯟꯗꯨꯅ ꯏꯁꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯩꯅ ꯍꯣꯠꯅꯈꯤꯕꯅꯤ ꯏꯃꯥꯇꯣꯟꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯗ꯭ꯔꯥ ꯈꯟꯗꯨꯅ ꯈꯥꯡꯗꯨꯅ ꯍꯤꯡꯂꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒꯦ ꯍꯌꯦꯡꯗꯒꯤ ꯏꯃꯥꯇꯣꯟ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯒꯦꯔꯥ ꯏꯃꯥꯇꯣꯟꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯏꯁꯥꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯁꯦꯜꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯥꯏꯇꯣꯝ ꯍꯤꯡꯖꯒꯦ ꯑꯦ ꯅꯪꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯌꯨꯝ ꯑꯁꯦ ꯑꯩꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕꯤ ꯃꯧ ꯑꯃꯅꯤ ꯅꯪꯅ ꯆꯠꯂꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯑꯩꯅ ꯂꯥꯎꯔꯒ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ ꯏꯃꯥꯇꯣꯟꯗꯤ ꯃꯃꯥ ꯁꯥꯕꯤ ꯂꯥꯏꯐꯗꯤꯕꯤ ꯑꯃꯅꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯣꯟꯁꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯗꯕꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯪꯕꯨ ꯆꯔꯩꯗ ꯐꯥꯔꯒ ꯍꯦꯛ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯃꯦꯃꯤ ꯑꯩꯒꯤ ꯃꯤꯡ ꯍꯣꯡꯕꯤꯒꯦ ꯃꯦꯃꯤ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯃꯃꯥꯇꯣꯟꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯤꯛꯂꯥ ꯎꯃꯪꯒꯤ ꯃꯅꯨꯡꯋꯥꯏꯗ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯪ ꯑꯗꯨ ꯃꯤ ꯑꯅꯝꯕꯅ ꯆꯪꯅꯗꯦ ꯑꯗꯨꯅ ꯃꯥꯅ ꯃꯁꯤꯗ ꯂꯣꯠꯂꯕꯁꯨ ꯀꯅꯥꯝꯇꯅ ꯈꯪꯂꯔꯣꯏ ꯈꯟꯕꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯍꯧꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅ ꯑꯩꯗꯤ ꯃꯥꯕꯨ ꯐꯥꯁꯤꯔ ꯈꯜꯂꯨꯕꯅꯤ ꯃꯥꯗꯤ ꯃꯁꯥꯅ ꯂꯥꯛꯏ ꯇꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯑꯩ ꯃꯥꯕꯨ ꯍꯦꯛꯇ ꯐꯥꯍꯧꯔꯒꯦ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥꯗꯨꯅ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯁꯪ ꯑꯗꯨ ꯌꯧꯔꯛꯂꯦ ꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗꯗꯤ ꯃꯥꯅ ꯂꯦꯞꯂꯤꯕ ꯁꯪ ꯑꯗꯨ ꯍꯣꯗꯣꯛꯇꯨꯅ ꯆꯪꯂꯛꯀꯦ ꯇꯧꯕꯅꯤ ꯂꯤꯛꯂꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯥꯟꯅ ꯇꯥꯔꯛꯂꯝꯃꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯂꯤꯛꯂꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯀꯞꯇꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯃꯨꯛ ꯎꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯏꯪꯊꯔꯛꯄ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗ ꯃꯦꯃꯤ ꯆꯔꯩꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯣꯟꯊꯣꯡꯗ ꯆꯦꯞꯊꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯒꯦ ꯂꯤꯛꯂꯥꯗꯣ ꯉꯁꯤ ꯄꯤꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯥꯃꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯃꯦꯃꯤꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩ ꯅꯨꯡꯊꯤꯜ ꯑꯗꯨꯝ ꯇꯥꯁꯤꯜꯂꯛꯂꯦ ꯃꯗꯨꯗꯁꯨ ꯃꯍꯥꯛ ꯂꯥꯛꯄ ꯎꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯦꯃꯤꯗꯨ ꯋꯥꯁꯜꯂꯛꯑꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯕ ꯇꯥꯈꯤꯔꯝꯃꯤ ꯃꯥꯅ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯆꯔꯩ ꯅꯨꯄꯥ ꯑꯅꯤ ꯑꯃꯒ ꯅꯣꯛꯂꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯁꯣꯔ ꯌꯥꯝꯅ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯩ ꯏꯕꯨꯡꯉꯣ ꯆꯔꯩ ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯕꯕꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯂꯤꯛꯂꯥꯗꯣ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅ ꯀꯣꯏꯅꯔꯕ ꯃꯥꯜꯂꯤ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ ꯍꯥꯏꯕꯗ ꯃꯥꯗꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯍꯌꯦꯡꯃꯛ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯜꯂꯒꯅꯤ ꯍꯥꯏ ꯋꯥ ꯑꯗꯨꯗ ꯆꯔꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ ꯏꯅꯦ ꯑꯩꯗꯤ ꯃꯥꯕꯨ ꯂꯧꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯥꯕꯨ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯂꯥꯛꯆꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯖꯥꯠꯅꯣ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯁꯤꯃꯛ ꯂꯤꯛꯂꯥꯗꯣ ꯐꯥꯔꯒ ꯄꯨꯈ꯭ꯔꯣ ꯃꯃꯥ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯑꯩꯅꯁꯨꯅꯦ ꯅꯪꯉꯣꯟꯗ ꯊꯥꯖꯅꯤꯡꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ ꯏꯅꯦꯅ ꯌꯥꯔꯕꯗꯤ ꯐꯔꯦ ꯏꯇꯥꯎꯁꯥ ꯅꯨꯄꯤ ꯐꯥꯕ ꯆꯠꯂꯁꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯔꯛꯄꯁꯦ ꯑꯃꯠꯇ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯈꯟꯗꯦ ꯃꯈꯣꯏꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕꯗꯨꯗꯤ ꯁꯦꯜꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯤꯛꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯃꯗꯤ ꯌꯥꯝ ꯇꯣꯉꯥꯜꯂꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯅꯨꯄꯤ ꯐꯥꯎꯔꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯈꯥꯏꯒꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯁꯦꯜꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯂꯤꯛꯂꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯆꯔꯩꯗꯨ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯃꯦꯃꯤꯗꯤ ꯁꯣꯝꯗ ꯍꯔꯥꯎꯅ ꯂꯥꯛꯆꯕꯅꯤ ꯆꯔꯩ ꯑꯃꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨꯗ ꯃꯥꯁꯨ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ ꯏꯅꯦ ꯂꯤꯛꯂꯥꯗꯣ ꯂꯩꯍꯧꯗꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯗꯤ ꯉꯁꯥꯏ ꯂꯩꯍꯧꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅꯦ ꯁꯤꯂꯥ ꯍꯣꯏ ꯁꯤꯜꯄꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤ ꯃꯦꯃꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯂꯩ ꯍꯥꯏꯅ ꯀꯅꯥꯝꯇ ꯍꯥꯏꯔꯛꯇꯦ ꯁꯤꯂꯥ ꯑꯃꯗꯤ ꯁꯤꯜꯄꯥꯁꯨ ꯂꯤꯛꯂꯥꯒꯤ ꯄꯥꯎ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯁꯥ ꯊꯤꯅꯔꯝꯃꯤ ꯁꯣꯝꯗ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯉꯁꯥꯏ ꯂꯤꯛꯂꯥꯒ ꯎꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯂꯤꯛꯂꯥ ꯐꯥꯔꯅꯤ ꯄꯥꯈꯠꯇꯨꯅ
ꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯤꯛꯂꯥꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯆꯔꯩ ꯑꯃꯗꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯏ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯆꯔꯩ, ꯑꯁꯤꯗ ꯁꯪ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯒ ꯂꯩꯕ ꯖꯥꯠꯂꯥ? ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯣ? ꯂꯩꯔꯝꯃꯣꯏꯗ, ꯃꯤ ꯀꯅꯥꯝꯇ ꯂꯩꯅꯗꯕ ꯁꯪꯅꯤ꯫ ꯏꯃꯟ ꯃꯟꯕꯁꯤꯗ ꯅꯨꯄꯤ ꯃꯥꯅ ꯀꯩꯗꯧꯔꯝꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯑꯣꯡ ꯃꯥꯟꯗꯕ ꯃꯐꯝꯁꯤꯅꯤ ꯅꯨꯄꯤꯁꯤꯡꯅ ꯂꯣꯠꯄ ꯌꯥꯝ ꯄꯥꯝꯃꯤꯁꯦ꯫ ꯐꯔꯦꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯦꯡꯗꯅ ꯌꯦꯡꯉꯨꯔꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯂꯦ꯫ ꯁꯪ ꯑꯗꯨꯗ ꯄꯣꯠꯌꯣꯝ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯆꯔꯩ, ꯄꯣꯠꯌꯣꯝꯁꯦ ꯁꯣꯏꯗꯅ ꯂꯤꯛꯂꯥꯒꯤ ꯑꯣꯏꯒꯅꯤ꯫ ꯈꯖꯤꯛꯇꯪ ꯉꯟꯅ ꯂꯥꯛꯆꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ, ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯣꯠꯌꯣꯝꯁꯦ ꯂꯤꯛꯂꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯐꯔꯣꯏ꯫ ꯀꯅꯥꯅ ꯈꯪꯕ, ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ? ꯀꯥꯟꯅꯗꯦ, ꯎꯃꯪ ꯑꯁꯤꯗ ꯅꯨꯄꯤ ꯃꯥꯅ ꯂꯣꯠꯀꯅꯤ ꯊꯥꯖꯗꯦ꯫ ꯑꯩ ꯐꯥꯎꯕ ꯏꯊꯟꯇ ꯂꯩꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ꯫ ꯈꯨꯜ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯔꯝꯕ ꯇꯥꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯤꯛꯂꯥꯕꯨ ꯄꯨꯔꯛꯂꯦ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯃꯤꯇ꯭ꯔꯪꯁꯨ ꯈꯔ ꯄꯥꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯕꯨ ꯂꯩꯃꯥꯏꯗ ꯊꯝꯃꯤ꯫ ꯂꯤꯛꯂꯥ ꯍꯧꯒꯠꯇꯨꯅ, ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯎꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯩꯗꯤ ꯃꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ꯫ ꯅꯪ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯉꯁꯥꯏ ꯂꯣꯛꯇ ꯊꯦꯡꯅꯈꯤꯕꯗꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ? ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯒ ꯀꯞꯅ ꯂꯦꯟꯕꯗꯣ ꯄꯥꯝꯕ꯭ꯔꯥ? ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ? ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯈꯛ꯫ ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯤꯅꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ, ꯂꯥꯏꯅꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯅꯪꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯨ, ꯑꯩꯅ ꯁꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯍꯔꯥꯎꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ, ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄ ꯉꯝꯃꯣꯏ, ꯆꯪꯉꯛꯄꯁꯨ ꯉꯝꯃꯣꯏ꯫ ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯂꯩꯅꯤꯡꯗꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ꯫ ꯂꯤꯛꯂꯥꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯁꯥꯍꯤꯡ ꯆꯥꯕ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯂꯤꯛꯂꯥ ꯎꯄꯥꯏ ꯂꯩꯇꯅ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯐꯝꯃꯤ꯫ ꯑꯩꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ, ꯅꯪꯅ ꯐꯥꯖꯤꯜꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯊꯤꯔꯨꯈꯤꯒꯦ꯫ ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯨꯁꯨ ꯑꯩ ꯄꯨꯔꯛꯄ ꯀꯥꯎꯔꯦ, ꯂꯧꯔꯨꯈꯤꯒꯦ꯫ ꯁꯥꯍꯤꯡ ꯆꯥꯕꯗꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯁꯪ ꯑꯗꯨꯗ ꯂꯤꯛꯂꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯩ ꯔꯥ ꯈꯔ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯀꯣꯜ ꯂꯤꯛ ꯈꯔꯒ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨ ꯇꯞꯅ ꯍꯜꯂꯛꯏ꯫ ꯁꯦ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ꯫ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦ, ꯅꯪ ꯆꯥꯅꯤꯡꯉꯗꯤ ꯊꯣꯡꯉꯒ ꯆꯥꯖꯧ꯫ ꯑꯩꯕꯨꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏꯗ, ꯅꯪꯒꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ, ꯆꯥꯅꯤꯡꯉꯒꯅ ꯊꯣꯡꯉꯨ, ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯇꯨꯝꯃꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯁꯥꯍꯤꯡ ꯆꯥꯕꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯃꯕꯨꯛ ꯈꯣꯡꯂꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ, ꯅꯣꯛꯂꯒ꯫ ꯀꯅꯥꯒꯤꯅꯣ? ꯄꯨꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯗ꯫ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯣꯗ꯫ ꯂꯤꯛꯂꯥꯗꯣ ꯏꯀꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯦ꯫ ꯆꯥꯛ ꯊꯤꯗꯣꯛꯄ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯁꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯩ ꯑꯗꯨꯅ ꯏꯜꯂꯝꯃꯤ꯫ ꯇꯥꯕ꯭ꯔꯣ, ꯇꯥꯕ꯭ꯔꯣ, ꯍꯧꯒꯠꯂꯣ, ꯆꯥꯛ ꯊꯤꯔꯤ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯍꯀꯥꯝ ꯆꯜꯂꯛꯄꯗꯨ ꯎꯕꯗ ꯂꯤꯛꯂꯥꯗꯣ ꯑꯃꯨꯛꯀꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯌꯥꯗꯨ ꯎꯕꯗ꯫ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯣ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈꯝ ꯑꯗꯨ ꯊꯥꯡꯀꯠꯂꯤ꯫ ꯃꯅꯝ ꯍꯥꯏꯐꯦꯠ ꯅꯝꯃꯤ꯫ ꯅꯝꯊꯤꯈ꯭ꯔꯦꯗ, ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯆꯥꯅꯤꯡꯗꯦ, ꯅꯪ ꯆꯥꯎ, ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯆꯥꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯥꯛꯁꯤꯕꯨ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯀꯩ ꯆꯥꯔꯤꯕ? ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯥꯅ ꯅꯍꯥꯟꯃꯈꯩ ꯐꯥꯗꯨꯅ ꯊꯝꯕ ꯎꯆꯤ ꯑꯃꯗꯤ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯕ ꯁꯖꯤ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯍꯥꯟꯕꯗꯗꯤ ꯂꯤꯛꯂꯥꯗꯣ ꯃꯗꯨ ꯊꯣꯡꯂꯒ ꯆꯥꯒꯗꯕꯣꯏ ꯃꯥꯟꯗꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯒ ꯆꯥꯔꯛꯄ ꯑꯗꯨꯗꯗꯤ ꯂꯤꯛꯂꯥ ꯃꯁꯥꯗꯨ ꯍꯪꯒꯣꯏꯕꯗ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯅꯪ ꯆꯥꯏꯗꯨꯕꯣ? ꯑꯁ, ꯑꯝꯇ ꯊꯥꯡꯗꯣꯛꯎ, ꯑꯩ ꯑꯣꯗꯣꯔꯦ ꯍꯥꯏꯕꯅꯤ꯫
ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕ ꯖꯤꯕ ꯑꯁꯤꯕꯨ ꯍꯩꯅꯗꯦ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯕꯨ ꯐꯖꯅ ꯊꯣꯡ ꯊꯥꯛꯇꯅ ꯇꯧꯔꯒ ꯆꯥꯕꯁꯨ ꯌꯥꯏꯗꯅ? ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ, ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ꯫ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯂꯣꯏꯔꯒ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯍꯥꯟꯅ ꯊꯛꯈꯤꯒꯦ, ꯆꯪꯁꯤꯜꯂꯛꯀꯅꯨ, ꯊꯨꯅ ꯄꯤꯔꯛꯑꯣ꯫ ꯂꯤꯛꯂꯥ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯟꯅ ꯊꯛꯑꯁꯨ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ, ꯅꯪꯅ ꯍꯥꯟꯅ ꯊꯛꯇ꯭ꯔꯗꯤ ꯏꯌꯥ ꯌꯥꯗꯕꯗꯧꯅ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯪꯒ ꯀꯃꯥꯏꯅ ꯄꯥꯇ꯭ꯔ ꯄꯨꯟꯗꯣꯏꯅꯣ? ꯃꯤꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯆꯥꯕꯁꯨ ꯅꯠꯇꯦ꯫ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨꯗ ꯁꯥꯍꯤꯡ ꯆꯥꯕꯗꯨ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯑꯁꯤꯅ ꯊꯣꯛꯈ꯭ꯔꯤꯁꯤꯅ? ꯍꯣꯏꯗ, ꯁꯥꯍꯤꯡ ꯆꯥꯕ ꯃꯈꯣꯏꯅꯕꯨ ꯀꯤꯕ ꯃꯁꯛ ꯈꯪꯒꯗ꯭ꯔꯥ? ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯔꯛꯀꯅꯤ꯫ ꯂꯤꯛꯂꯥꯗꯨ ꯆꯥꯛ ꯆꯥꯕꯒ ꯆꯪꯗ꯭ꯔꯦ, ꯇꯨꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯗ ꯍꯟꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ, ꯑꯃꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯗ꯭ꯔꯦ꯫ ꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯛꯂꯥ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯅꯨꯃꯤꯠꯅ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯗꯨꯗ ꯂꯤꯛꯂꯥꯅ ꯃꯇꯣꯝꯗ ꯈꯜꯂꯤ, ꯑꯩꯅ ꯉꯔꯥꯡ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯨꯕꯗꯒꯤ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯦ, ꯆꯤꯟꯌꯥ ꯁꯦꯡꯅꯕ ꯇꯧꯔꯣ꯫ ꯉꯔꯥꯡ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯁꯥꯍꯤꯡ ꯆꯥꯕꯗꯨ ꯂꯤꯛꯂꯥꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯎꯕꯗ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯔꯨꯡꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯣꯏꯒꯤꯗ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯍꯥꯏꯔꯝꯗ꯭ꯔꯦ, ꯍꯥꯏꯔꯝꯕꯗꯤ ꯅꯪꯁꯨ ꯑꯋꯥꯕ ꯀꯣꯛꯀꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯕ? ꯅꯪꯅ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯀꯗꯥꯏꯗ ꯇꯨꯝꯒꯦ ꯈꯛ ꯍꯪꯕꯅꯤ꯫ ꯍꯦ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯏꯔꯣꯏꯀꯣ? ꯃꯤꯁꯨ ꯅꯠꯇꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨꯗꯤ ꯅꯝꯗꯅ ꯑꯩꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯒꯨꯝꯕ ꯖꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯩꯅꯗ꯭ꯔꯕꯁꯨ, ꯇꯨꯀꯠꯆꯔꯕꯁꯨ, ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯈꯔ ꯈꯦꯠꯅꯅ ꯆꯥꯖꯩ ꯍꯥꯏꯖꯕ ꯈꯛꯇꯅꯤ, ꯁꯛꯐꯝ ꯃꯥꯟꯅꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯨꯝꯅ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯖꯕ ꯖꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯗꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯅꯪꯅ ꯂꯝꯕꯤ ꯆꯠꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯣ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯜꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝ ꯐꯕꯅꯤ꯫ ꯅꯪꯅ ꯍꯩꯅꯔꯒꯗꯤ ꯃꯈꯣꯏꯒ ꯀꯧꯅꯧ, ꯋꯥꯔꯤ ꯁꯥꯅꯧ, ꯀꯤꯒꯅꯨ꯫ ꯂꯤꯛꯂꯥ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡ ꯂꯨꯞꯄꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯀꯤꯖꯗꯦ, ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯀꯤꯖꯩ꯫ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯈꯨꯟꯖꯥꯁꯤꯡ ꯊꯥꯖꯔꯕꯗꯤ ꯐꯔꯦ, ꯑꯩꯒ ꯃꯈꯣꯏꯒ ꯈꯪꯅꯍꯜꯂꯨ꯫ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨꯗ ꯃꯥꯁꯨ ꯍꯔꯥꯎꯅ ꯃꯄꯥꯟꯗ puthorei. Surung adudagi thorakpaga mapaldadi pungan ngali yamna phajaba mafam haibudu oirami. Laisu makhal makhal kaya satlammi. Sakphamda khetnabagi wani pukjeldi taibang miyoiba makhoidagi henna luna phajai wangang sangang yamna ningthijai. Likla khunjasing aduga wari sanaba hauraklammi. Makhoisu makhoigi marakta taibang miyoiba amana makhoiga manadaba ama lakpa aduda yamna harauna punna phamduna wari sanari. Magi nokning ba wari sing lithoknarakpada makhoi punna nokminnai. Ngasidi likla mabukning pena noi yamna nungaina nongmata ningtamna nokpa phanglaktrabani ngasidi magi asa ama lakpagumna tawi. Liklana sum yenglakpani sahing chaba nupa aduna makhoigi khulakpa aduga mangonda yengduna nofe tawduna lairami. Liklana yenglakpaduda mahak chap leptuna chatkre. Likla su sahing chaba nupa aduna mabu nusi haiba khangi. Adubu magi thamoidi kaya pithokpa ngamlamde khunja amana hairei. Likla nangse laibak yamna phakri aikhoigi khulakpana kanbireise mabuksu yam phabani. Ado nakhoigi khulse kyam kuirige lairakpa mana kamdona khulakpa oiribano. Mana khulakpa oibagi maramdi aikhoidi kana amata mitrang paide. Madi aikhoidagi tongali. Mana khulasigi mateng tawrubani. Mana yengsilibani. Magi mapalagi aikhoina ningthina hinglibani. Aisu tasengbadi masigi phibamase oiramdi. Nangumba taibang miyoiba oirami. Aisu hingba warakpadagi nongma khulakpaga thengnaki. Aina isana yana sahing chaba haiba ase onkhibani. Kaino haisibo nangbu phibamsida laiba nungaibro. Nungai masina iningtamna hingba phangi. Phatraba makhoigi marakta ai lainingde. Nushiraba khulasida ai punsigi lairage haina khalle. Likla ngai hak wakhal tawrami.
ꯑꯁꯣꯏꯒꯨꯝꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯥꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯑꯣꯜꯂꯒꯅ ꯀꯝꯗꯧꯕ? ꯈꯨꯂꯥꯛꯄꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕ ꯈꯪꯏ꯫ ꯑꯩꯅ ꯁꯥꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯜꯂꯕꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ꯫ ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯂꯔꯣꯏ꯫ ꯐꯠꯇꯕꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯝ ꯈꯔ ꯑꯩ ꯈꯨꯂꯥꯛꯄ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯌꯦꯡꯂꯒꯦ꯫ ꯃꯥꯅ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯁꯥꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕꯗ ꯂꯤꯛꯂꯥ ꯁꯣꯔꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯥꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯦꯜ ꯑꯣꯏꯅꯅꯕ ꯄꯨꯔꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯃꯥꯅ ꯆꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯆꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯁꯨꯝ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯥꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯀꯥꯏꯃꯟꯕꯅ ꯃꯉꯣꯟꯗ ꯀꯧꯕ ꯉꯝꯗꯕꯅꯤ꯫ ꯂꯤꯛꯂꯥꯅꯗꯤ ꯃꯉꯣꯟꯗ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯤꯛꯂꯥꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯅꯣꯡꯃꯇꯁꯨ ꯀꯧꯕꯤꯗꯦ, ꯍꯟꯅꯁꯨ ꯌꯦꯡꯕꯤꯗꯦ꯫ ꯑꯩꯅ ꯆꯩꯔꯨꯕꯗꯒꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯕ꯭ꯔꯥ?" "ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯧꯒꯅꯤ? ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ꯫ ꯅꯪꯕꯨ ꯍꯩꯅꯒꯗ꯭ꯔꯅꯦ?" ꯂꯤꯛꯂꯥꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯝꯊꯍꯜꯂꯤ꯫ ꯂꯤꯛꯂꯥ ꯇꯞꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯂꯤꯛꯂꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯣ ꯈꯔ ꯐꯥꯊꯧ, ꯇꯥꯍꯥꯛꯈꯤꯅꯨ." ꯁꯥꯍꯤꯡꯆꯥꯕꯗꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯂꯤꯛꯂꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥꯇꯣꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯟꯅꯔꯝꯃꯦ꯫ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯒꯗꯕ ꯑꯃꯅ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯏ꯫ ꯏꯃꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯋꯥꯕꯅ ꯇꯠꯂꯝꯂꯒꯅꯤ꯫ ꯑꯩ ꯍꯟꯅ ꯃꯥꯕꯨ ꯌꯦꯡꯉꯔꯣꯏ, ꯑꯃꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯄꯣꯊꯥꯖꯒꯦ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯦ, ꯅꯪꯗꯤ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ, ꯍꯔꯥꯎꯍꯟꯕ ꯄꯥꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯇꯤꯜꯍꯟꯕꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯁꯥꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯜꯍꯟꯕꯤꯔꯣ." "ꯅꯪꯕꯨ ꯇꯁꯦꯡꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯕ꯭ꯔꯥ? ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯂꯣꯏꯗꯕ꯭ꯔꯥ?" "ꯐꯤꯔꯦꯞꯁꯦ ꯑꯩꯅ ꯆꯥꯝꯃꯔꯛ ꯈꯜꯂꯕꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯕꯅꯤ, ꯍꯌꯦꯡꯃꯛ ꯑꯩꯕꯨ ꯅꯪꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯤꯜꯍꯟꯕꯤꯔꯣ." ꯁꯥꯍꯤꯡꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯥꯕꯨ ꯁꯥꯍꯤꯡꯆꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯣꯜꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯐꯠꯇꯕ ꯃꯃꯥꯇꯣꯟ ꯃꯦꯝꯃꯤ, ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯑꯃꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯇꯟꯕꯅ ꯃꯁꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯃꯁꯛꯁꯨ ꯊꯤꯖꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯏ꯫ ꯃꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯉꯥꯛꯄꯤꯕ ꯉꯝꯖꯔꯛꯇ꯭ꯔꯦ꯫ ꯊꯃꯣꯏ ꯁꯣꯛꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯦꯡꯊꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯁꯥꯍꯤꯡꯆꯥꯕ ꯂꯝ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫